Good morning mayam ngasidi ayuktagi oina aigi blog se haujare ayuki dukthang mai thaba loisanjare aduga mayam kuire bako aise blog namdaba ado ngasidi sum macha sum namge na tawbane ado mayam ngasi ayuki nungsa sidi fajana sa yakai saba hore nonganda ngari nungsa na mutuba loire sabana ado ay dukthang mai thaba loire aduna breakfast amuk sheme breakfast ngasidi paratha oina tawrage na paratha tawre aduga yerumga yaure yerumjina ngangai pijarage tawbane aduga cha lole cha se brung sauba hore ai cha se haurani adu cha thakpa loire mayam adu breakfast aba loire ichanu pasna aigi khongop se kanna tongjanba langnari mana ongtoiba mana pumsai ne sai biri je imung loire mana tawbiris pot amta phajana thamba yade mana lokthok tana chakai bida helmet ka upsala tawriji adagi mayam ai chak thongbagi matam yaure aduna yen khara laiyebako yen khara se ai nganam namjange tawbane yen nganam namge maroi mapang sida loina laire ado maroi di kaya yaudre maroi leitabani tilou chanam tawragoina yen je nganam namjallage yangamlada ado mayam thomoro hapchalaga ai phajana noi khaijarage khairaba matungda yanganglada mu yom doinebako aduga chak thongba kanda ngange tawbane ado mayam munna phajana totpiraga ko sigi mahau sisu yam haubane yam chamna ado mayam ai totpa loire aduga yangangla sisu sina last piece ne leitre yumdagi porakpane bako akangba budi leiri aduga atekpa sidi sina last piece ne aduga ai chak thongba sida namjal haurage tawbane nganam yengi nganam se ko aduga oren chak lorak kanda amu lawthoga yaige tawbane ado ai sida leire yangangla da namme phajana hapchalle aduga mai on tawraga chak thongba kanda ngal haurage tawbane adu mayam ai hojikna mu aigi gamla da lei khara adaigi injang napi yumdagi porakpa khara thabado adudo haurira haurira gyan mem tadre tawrise chaga sabasde injang napi se ipa phau yadeba ado ising khara chaibine aina maroi gaje mawongadi malira mandrira khangde khara kabudi haujare ado ataidi ifa phaba ngamde sa maroi gase loi sigare yambana amta laisalaktre ado sum thari bai duni yam kanna chabagi wana tebako mana masing sum thabada yengba nungai na thajanbane ado mayam ai hojikna amuk yen thonge ngasi ayuki injang se yen oina thongjalle aduga ngasai gi duna nganam namjanbane bako khara manganam namma khara ma yen thongbane adu loire aduga nungsa khuyak sidane mayam phiga je ngahak tangda kyaw kange nungsa samandana adu phiron phauba se loksanbane kuina ga phauradi bako phiron jingje machu ga se loina kammeba nungsa khuyak se mapan ga thokpa sungam ngamde imungdagi hendok ningdeba nungsa yam saye adu myang ngahak potharba matungda angang singa amuk park ta pubire ko khoi manunggi station manungdane angang ga sanabam da pubire aduga ngahak sana halle nungsa na nungsa budi sadresu ko humang yam saweba nungdang wairam neba nungdang wairam oirasu amuk tuiba humang na ne sige taweba mapan ga thokpa ngamde ngahak sana halle ngang ga sub imungda leibado nungaite na ngahak sana halle aduga koi loisale aduga yumda adum halle mayam ngasi gi matang sida loisalage